ꯁꯣꯝꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯏꯃꯧꯁꯦ ꯃꯨꯔꯁꯨ ꯉꯁꯤꯗꯤ ꯔꯥꯁꯤ ꯂꯩꯅꯦ ꯃꯃꯥ꯫ ꯊꯝꯕꯥꯜꯅ ꯍꯧꯔꯛꯑꯅꯤ ꯑꯃꯨꯛ ꯌꯥꯔꯦ ꯇꯨꯝꯕꯤꯔꯣ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯃꯪꯍꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ꯫ ꯊꯣꯏꯕꯅ ꯅꯨꯄꯤ ꯅꯪꯅ ꯏꯃꯧꯗ ꯍꯩꯅꯗꯕ ꯌꯦꯅꯤꯡꯗꯕ ꯎꯠꯄꯗꯣ ꯇꯧꯒꯅꯨ꯫ ꯀꯣꯟꯅ ꯏꯃꯧꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯕ ꯃꯇꯥꯡ ꯂꯥꯛꯀꯅꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯊꯝꯕꯥꯜꯅ ꯍꯔꯦ ꯍꯔꯦ ꯅꯤꯒ꯭ꯔꯣ ꯅꯨꯄꯤꯁꯤꯒꯤ ꯈꯣꯡ ꯀꯣꯟꯗꯅ ꯍꯥꯏꯖꯕ ꯀꯥꯏꯅ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯈꯜꯂꯤꯗꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯊꯣꯏꯕꯅ ꯇꯧꯅꯨꯗ ꯅꯨꯄꯤ ꯅꯪ꯫ ꯊꯝꯕꯥꯜꯅ ꯀꯔꯤꯅꯣ ꯅꯃꯧ ꯅꯨꯄꯤꯁꯤ ꯍꯧꯖꯤꯛꯇ ꯌꯧꯔꯕꯗ ꯉꯥꯏꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯈꯠꯂꯤꯗꯨꯕꯣ꯫ ꯊꯣꯏꯕꯅ ꯑꯩꯅ ꯅꯪ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯨꯡꯅꯗꯤ ꯏꯃꯧꯗꯤ ꯊꯤꯔꯁꯨ ꯁꯅꯥꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯤꯑꯣꯏꯕ ꯂꯛꯇ ꯈꯦꯅꯕ ꯂꯩꯇꯦ꯫ ꯑꯊꯤꯕ ꯐꯖꯕ ꯍꯥꯏꯕꯁꯤꯅ ꯃꯄꯥꯟ ꯊꯣꯡꯒꯤꯅꯤ ꯂꯣꯏꯕ ꯅꯥꯏꯕꯅꯤ꯫ ꯂꯣꯏꯕ ꯅꯥꯏꯗꯕꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯅꯤ ꯈꯟꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯏꯆꯥ ꯑꯇꯣꯝꯕꯗ ꯃꯃꯤ ꯇꯥꯔꯤ꯫ ꯑꯩꯗꯤ ꯅꯪꯁꯦ ꯍꯥꯟꯅ ꯌꯥꯝ ꯐꯩ ꯈꯜꯂꯒ ꯍꯧꯖꯤꯛꯁꯤꯅ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯁꯜꯂꯛꯑꯦ꯫ ꯊꯝꯕꯥꯜꯅ ꯌꯥꯔꯦ ꯌꯥꯔꯦ ꯋꯥꯒ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯖꯔꯔꯣꯏ ꯇꯨꯝꯖꯔꯒꯦ ꯑꯩ꯫ ꯊꯝꯕꯥꯜ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯁꯣꯝꯗꯅ ꯀꯕꯣꯛꯂꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯔꯣꯁꯟꯅ ꯀꯩꯅꯣ ꯎꯪꯗꯅ ꯐꯝꯃꯤꯗꯨꯅ? ꯀꯕꯣꯛꯂꯩ ꯔꯣꯁꯟ ꯆꯪꯉꯛꯄꯗ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯀꯕꯣꯛꯂꯩꯅ ꯗꯥꯇꯣꯟ ꯀꯩꯒꯤ ꯊꯦꯡꯅ ꯆꯪꯉꯛꯏꯅꯣ? ꯔꯣꯁꯟꯅ ꯀꯕꯣꯛꯂꯩꯒꯤ ꯈ꯭ꯋꯥꯡꯗ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯅꯨꯡꯁꯤꯕꯤ ꯌꯥꯗ ꯇꯧꯕꯅꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯦꯟꯅ ꯅꯅꯥꯛꯇ ꯆꯪꯅꯤꯡꯈ꯭ꯔꯖꯥꯠꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯑꯗꯣ ꯗꯥꯇꯣꯟ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯦ ꯕꯣꯔꯁꯦ ꯌꯨ ꯂꯣꯏ ꯊꯛꯑꯦ ꯍꯥꯏꯅꯩ ꯊꯛꯄ꯭ꯔꯣ? ꯔꯣꯁꯟꯅ ꯅꯨꯡꯁꯤꯕꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯣ? ꯀꯕꯣꯛꯂꯩꯅ ꯊꯥꯖꯩꯌꯦ ꯃꯤꯅ ꯍꯥꯏꯅꯕꯗꯨꯗ ꯄꯥꯈꯠꯄ ꯗꯥꯇꯣꯟ ꯍꯥ ꯀꯥꯝꯃꯣ ꯃꯅꯝ ꯅꯝꯒꯦ꯫ ꯔꯣꯁꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯒ ꯌꯥꯔꯕ ꯅꯨꯡꯁꯤꯕꯤ? ꯀꯕꯣꯛꯂꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯔꯦ ꯗꯥꯇꯣꯟ꯫ ꯔꯣꯁꯟꯅ ꯊꯥꯖꯔꯕꯣ ꯍꯧꯖꯤꯛꯇꯤ? ꯀꯕꯣꯛꯂꯩꯅ ꯊꯥꯖꯔꯦ ꯗꯥꯇꯣꯟ ꯑꯩꯕꯨ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯅꯥꯛꯇ ꯂꯩꯍꯟꯕꯤꯌꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯂꯥꯞꯊꯣꯛꯈꯤꯅꯨꯀꯣ꯫ ꯔꯣꯁꯟꯅ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯍꯤꯡꯂꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯅꯪꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯊꯥꯗꯣꯛꯑꯣꯏ ꯗꯗꯥꯒꯤ ꯁꯛꯊꯤꯕꯤ ꯅꯨꯡꯁꯤꯕꯤ꯫ ꯀꯕꯣꯛꯂꯩꯅ ꯗꯥꯇꯣꯟ꯫ ꯔꯣꯁꯟꯅ ꯍꯥꯎꯅꯦ꯫ ꯀꯕꯣꯛꯂꯩ ꯋꯥ ꯉꯥꯡꯗꯦ ꯏꯀꯥꯏꯅ ꯅꯣꯟꯊꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ꯫ ꯔꯣꯁꯟ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯏꯗ ꯄꯥꯏꯗꯨꯅ ꯇꯞꯅ ꯅꯣꯟꯈꯠꯍꯜꯂꯤ꯫ ꯅꯨꯡꯁꯤꯕꯤ ꯉꯁꯤꯗꯤ ꯅꯪꯁꯦ ꯔꯥꯁꯤ ꯌꯥꯝꯅ ꯂꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯃꯠꯇ ꯑꯣꯏꯔꯕꯅꯦ꯫ ꯔꯣꯁꯟꯅ ꯀꯕꯣꯛꯂꯩꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯏꯀꯥꯏꯅ ꯔꯣꯁꯟꯗ ꯑꯣꯏꯅꯖꯩ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯀꯕꯣꯛꯂꯩ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯔꯤ꯫ ꯊꯣꯏꯕ ꯃꯥꯡꯒꯣꯟꯗ ꯈꯕꯔ ꯄꯥꯗꯨꯅ ꯂꯩ꯫ ꯃꯃꯧꯅ ꯏꯪꯖ ꯇꯞꯆꯕ ꯊꯕꯛ ꯇꯧꯕꯗ ꯆꯪꯈꯣꯟꯅ ꯇꯧꯕ ꯃꯇꯧꯗꯨ ꯎꯖꯔꯒ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯁꯤ ꯅꯨꯄꯤ ꯈꯟꯕꯗꯤ ꯍꯩꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯁꯅꯥꯅꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯊꯣꯏꯕ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯟꯖꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯕꯔꯗꯨ ꯄꯥꯔꯤ꯫ ꯔꯣꯁꯟ ꯃꯥꯡꯒꯣꯟꯗ ꯃꯄꯥꯕꯨꯡ ꯂꯩꯕꯒ ꯎꯗꯦ꯫ ꯀꯕꯣꯛꯂꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯍꯥꯏꯐꯦꯠ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯄꯗ ꯔꯣꯁꯟꯅ ꯅꯣꯛꯐꯦꯠꯀ ꯇꯧꯗꯅ ꯌꯦꯡꯉꯒ ꯂꯩꯔꯝꯕꯗꯨꯗ ꯀꯕꯣꯛꯂꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯔꯣꯁꯟꯅ ꯑꯩꯒꯤ ꯍꯤꯔꯣꯏꯟꯁꯤꯗꯤ ꯃꯁꯛ ꯊꯤꯖꯕꯩ ꯋꯥꯅꯤ ꯃꯧꯒ ꯑꯣꯏꯔꯗꯤ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ꯫ ꯀꯕꯣꯛꯂꯩ ꯃꯀꯨꯕꯣꯛ ꯂꯩꯕꯗꯨ ꯎꯕꯗ ꯏꯀꯥꯏꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯗꯤ ꯈꯪꯕꯤꯗꯦ꯫ ꯔꯣꯁꯟꯅ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯆꯤꯟ ꯄꯩꯊꯣꯛꯑꯁꯨ ꯁꯨꯒꯠꯂꯁꯨ ꯁꯝ ꯍꯥꯠꯇ꯭ꯔꯁꯨ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅꯤ꯫ ꯀꯕꯣꯛꯂꯩꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯀꯔꯤꯝꯇ ꯈꯨꯃꯝꯗꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯔꯣꯁꯟꯅ ꯀꯩꯅꯣ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯤꯁꯤꯅ?
ꯃꯥꯒꯤꯁꯤꯕꯨ ꯏꯀꯥꯏꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯍꯧꯖꯤꯛꯄꯨ ꯏꯀꯥꯏꯕ ꯌꯥꯕ ꯃꯇꯝꯗꯧꯅ ꯈꯔ ꯂꯩꯔꯗꯤ ꯃꯈꯣꯏ ꯕꯕꯥ ꯀꯥꯏꯅ ꯀꯧꯔꯛꯑꯅꯤ ꯏꯀꯥꯏꯕꯒ ꯁꯥꯔꯤꯁꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯋꯥꯈꯜꯁꯦ ꯂꯨꯍꯣꯡꯕꯁꯤꯗꯤ ꯔꯣꯁꯟ ꯃꯇꯣꯝꯇ ꯃꯣꯃꯣꯟꯒ ꯅꯣꯛꯇꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯅꯥꯀꯟꯗꯒꯤ ꯊꯣꯏꯕꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯉꯤ ꯊꯣꯏꯕꯅ ꯍꯣꯏꯗ ꯍꯣꯏꯗ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯍꯥꯏꯕꯨ ꯑꯇꯥꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕ ꯐꯩꯗ ꯔꯣꯁꯟ ꯃꯄꯥꯕꯨꯡ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯔꯣꯁꯟꯅ ꯄꯥꯃꯣ ꯁꯨꯝ ꯔꯣꯁꯟ ꯏꯃꯨꯡꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯁꯣꯏꯗꯅ ꯊꯣꯡꯗ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯤ ꯑꯌꯣ ꯊꯣꯏꯕꯅ ꯍꯩꯃꯥ ꯇꯞꯅ ꯆꯠꯂꯨꯅꯦ ꯑꯉꯥꯎꯕꯁꯤꯗꯤ ꯊꯝꯕꯥꯜꯅ ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯃꯣꯃꯣꯟ ꯇꯧꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯋꯥꯈꯟꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯈꯤꯕꯩ ꯋꯥꯔꯣ ꯊꯣꯏꯕꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯏꯃꯧ ꯁꯅꯥ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯊꯝꯕꯥꯜꯅ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯊꯝꯕꯥꯜ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯔꯣꯍꯤꯠ ꯑꯌꯨꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯔꯣꯍꯤꯠꯅ ꯏꯃꯥ ꯒꯤꯇꯥꯅ ꯕꯨꯡꯉꯣ ꯏꯁꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯔꯣꯍꯤꯠꯅ ꯏꯃꯥ ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯒꯤꯇꯥꯅ ꯕꯨꯡꯉꯣ ꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ ꯏꯃꯥ ꯗꯣꯛꯇꯔ ꯀꯧꯔꯨꯒꯦꯀꯣ ꯔꯣꯍꯤꯠ ꯇꯨꯃꯤꯟꯅ ꯂꯩ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯈꯪꯍꯧꯗꯅ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯗꯣꯛꯇꯔꯁꯨ ꯆꯪꯂꯛꯏ ꯗꯣꯛꯇꯔꯅ ꯔꯣꯍꯤꯠ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯔꯣꯍꯤꯠꯅ ꯗꯣꯛꯇꯔ ꯑꯩꯒꯤ ꯐꯤꯕꯝꯁꯤꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯔꯣꯍꯤꯠ ꯀꯩꯁꯨ ꯍꯦꯟꯅ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯃꯤꯑꯣꯏꯕꯅ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯅꯪ ꯋꯥꯒꯅꯨ ꯑꯃ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯔꯣꯍꯤꯠ ꯈꯪꯍꯧꯗꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯔꯇꯟ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯏꯄꯥ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯏꯄꯥꯅ ꯋꯥꯈꯜ ꯊꯦꯟꯕ ꯑꯣꯏꯔꯨꯕꯅ ꯏꯆꯥꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯈꯤꯕꯅꯤ ꯅꯪ ꯕꯕꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯔꯣꯍꯤꯠꯅ ꯕꯕꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯄꯨꯝꯅꯃꯛ ꯑꯩꯅꯅꯤ ꯑꯩꯅ ꯇꯧꯖꯔꯨꯕꯅ ꯑꯩꯅ ꯐꯪꯖꯕꯅꯤ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯤꯌꯦ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯅꯥꯕꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯍꯟꯕꯤꯒꯅꯨ ꯑꯩ ꯍꯤꯗꯥꯛ ꯈꯔ ꯏꯖꯔꯒꯦ ꯑꯗꯨꯒ ꯋꯤꯛ ꯑꯃꯃꯨꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯈꯤꯁꯤ ꯔꯇꯟꯅ ꯐꯅꯤ ꯗꯣꯛꯇꯔ ꯗꯣꯛꯇꯔꯅ ꯏꯔꯝꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯔꯇꯟꯅ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯔꯣꯍꯤꯠ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯔꯣꯍꯤꯠꯅ ꯏꯃꯥ ꯒꯤꯇꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯔꯣꯍꯤꯠꯅ ꯑꯩꯒꯤ ꯊꯧꯗꯣꯛꯇꯨꯗ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ ꯒꯤꯇꯥꯅ ꯕꯨꯡꯉꯣ ꯑꯁꯣꯛꯄꯗꯤ ꯊꯣꯏꯅ ꯌꯥꯎꯗ꯭ꯔꯦ ꯅꯪꯒꯤ ꯒꯥꯔꯤꯅ ꯈꯖꯤꯛꯇꯪ ꯈꯦꯠꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯒꯥꯔꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯩꯅꯥꯗꯣ ꯐꯤꯕꯝ ꯆꯥꯔꯝꯂꯣꯏ ꯔꯣꯍꯤꯠ ꯀꯩꯅꯥꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯇꯥꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯒꯤꯇꯥꯅ ꯁꯦ ꯄꯣꯊꯥꯔꯣ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯍꯥꯏꯔꯝꯃꯤꯗꯣ ꯗꯣꯛꯇꯔꯅ ꯏꯃꯥ ꯌꯨꯝꯗ ꯅꯪꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯧꯔꯨꯒꯦ ꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯑꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯣ ꯔꯣꯍꯤꯠꯅ ꯍꯣꯏ ꯃꯥ ꯒꯤꯇꯥꯁꯨ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯔꯣꯍꯤꯠ ꯃꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯑꯩꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯥꯜꯂꯨꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯕ ꯃꯤꯅꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯁꯥꯒꯤ ꯏꯔꯥꯜꯁꯦ ꯂꯥꯟꯖꯔꯦ ꯍꯥꯏꯖꯔꯨꯒꯅꯤ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯏꯔꯥꯜ ꯈꯪꯖꯔꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯕ ꯑꯩꯒꯤ ꯅꯥꯄꯜ ꯑꯗꯨꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯔꯣꯍꯤꯠ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯅ ꯑꯃꯨꯛ ꯇꯞꯅ ꯇꯩꯊꯣꯛꯆꯩ ꯁꯣꯝꯗꯅ ꯁꯟꯖꯤꯞꯅ ꯅꯨꯄꯤ ꯅꯪꯕꯨ ꯍꯧꯒꯠꯂꯣꯗ
ꯊꯦꯡꯉꯦ ꯄꯨꯡꯁꯤ 4:10 ꯇꯥꯗꯣꯔꯦ. Santi tasanade, blanket chingkhatuna tummi. Sanjeevna, masi nupisi ima khoina kaidore hangani thenge hawolo haibane. Santina, karino ngakta tumbasida onthong yet khraponi. Aina ngarang tumido nungandorabani. Thabok mayam mo loisilaga isase ngamdre pope minai du mangaire. Sanjeevna, ima khoi pabung khoi tani haibani ne. Ngarang da lakpa nanau pisi gi mamangda ikaidro nangbo. Santina, karigi ikai deba. Aisu anobi oiringaida yamana hawatana imugi thabok mayam ama tawraiduni. Sanjeevna, hoine aibu tawde haikrabo. Santina, to aduni hojikti aisu khara pothaba yare kaino aduna tumkhini. Sanjeevna, tawro nang apama tawro ko. Imana ngangbada aidadi yaulakano. Sanjeev hairasu kanararoi khanna tumina thoklai. Somda kaboglei imungi thabok loisilamlaga mai kada changai. Roshanna, nungsibi. Kabogleina kawirakano hojik sopadu ikaidro. Roshanna, nangna natro adubo ainaro. Kabogleina adubo aina kamaina oidoiba. Aina ingi tawridu khangdabani apangnina. Roshanna, aidi nangna oinana pairaga sugalai boiningure. Kabogleina ningni nangdi nakokto chae yadre. Roshanna, asengba nupi thibade ai nupi da ulai dai. Kabogleina yami kaidiye. Roshanna, kaigi ikaidoino sibu mina tawna daba thaboklo. Kabogleina nanga ngangnaba ngamjaponte ai thabakida loisalokige nihak leradi mi laknarani. Roshanna, amdangai khoe thabok ta haile itay matawsani anobini khara lemna leyo. Kabogleina adumaina haino isedi hanadagisu adum tawduna laabani. Hojikti ai laabanina aina tawraga isedo khara pothajasano. Roshanna, midi yadiko lakta ngairi ado yaifabisu laidudi. Kabogleina madi ningolne kena leisasano. Masu hayangwai maweraga kiba phangwaiduni thabok mayamda. Roshanna, ai nupigi gyan kota side ai fau ikaiba ma yaureda. Kabogleina adune khara khara ikayo. Kaboglei romdagi thoke tawbaga Roshanna makutta takphai. Kabogleina kaino hojikta gyan tahaudaine ikaiba loithokraba. Roshanna, inaktagi chalhaningdaba ado nungsibi ai wafam ama haige. Kabogleina hayo kai wano. Roshanna, nang wakhane di khanjinganu ko. Kabogleina hoiba kai wano ba. Roshanna, ngarangi accident do Rohit ne. Kaboglei yam ngakna kare Rohit ne haiba ado mahakti. Roshan mamai nontaki. Kaboglei pakhatna khongmoda to Rohit kaidobu yauge. Roshan tapna Isorna tambiba laibak haigadra. Mahaki yet thamba khong adu kakre. Wahai adu tabada kaboglei koktagi khong phauba tuzungi khangaude phamungda satpham thaki. Roshanna, adumaina henjina khanjinganu se. Kabogleina daton isorse phatmande ko karigino asuk thina tamliba. Roshanna, pumnama isorgi nongdamne khandoklasi. Akoisu nongnini leiraga hangba chasi. Kabogleina daton mahakna koibu harauna kawirakadrane. Roshanna, soidana kaurakani hena khanjilano. Kabogleina ekoina nungaitriba sidagi Soniana hena nungairamoy ko. Roshanna, nungairamoy adubu karidi upay lay. Kabogleina daton ay yam nungaitiye. Khangawdana kaboglay mitkipi sintarai. Roshanna, adumaina kapnose to mitkado pomadi oren yungi milaga ay nakapanba malani. Kaboglay karisu kumagde tumina dumaglay. Mapandagi tambal na ayuksida mitilaani
ꯑꯩꯈꯣꯏ ꯃꯧ ꯑꯅꯤꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯃꯠꯇ ꯍꯦꯛ ꯎꯗꯕꯁꯤꯕꯣ? ꯁꯥꯟꯇꯤꯅ ꯏꯃꯥ ꯉꯔꯥꯡ ꯊꯦꯡꯅ ꯇꯨꯝꯕꯗꯨꯗ ꯀꯣꯛ ꯆꯤꯛꯑꯦꯅ ꯉꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯍꯩꯃꯥ ꯏꯃꯧꯕꯨ ꯀꯌꯥꯝ ꯀꯟꯅ ꯆꯤꯛꯏꯅꯣ? ꯁꯥꯟꯇꯤꯅ ꯏꯃꯥ ꯌꯥꯝ ꯀꯟꯅ ꯆꯤꯛꯄ ꯅꯠꯇꯦ ꯈꯔ ꯐꯔꯦ꯫ ꯊꯝꯕꯥꯜꯅ ꯑꯣ ꯄꯣꯊꯥꯖꯔꯣ ꯑꯗꯨꯗꯤ ꯏꯃꯧ ꯅꯥꯕ ꯌꯥꯗꯦ꯫ ꯁꯥꯟꯇꯤꯅ ꯏꯃꯥ ꯀꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯀꯣꯛ ꯈꯤꯇꯪ ꯆꯤꯛꯄꯅꯦ꯫ ꯊꯝꯕꯥꯜꯅ ꯑꯗꯨꯅꯤꯅꯦ ꯑꯅꯥꯕ ꯈꯨꯗꯤꯡ ꯀꯣꯛ ꯆꯤꯛꯄꯗꯒꯤ ꯂꯣꯏꯅ ꯍꯧꯔꯛꯄꯅꯤ ꯅꯁꯥꯒꯗꯣ ꯏꯪꯍꯟꯒꯅꯨ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥ ꯇꯧꯍꯧꯔꯒꯦ ꯅꯪ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯁꯥꯟꯇꯤꯅ ꯍꯣꯏ ꯏꯃꯥ꯫ ꯁꯥꯟꯇꯤ ꯇꯟꯖꯥ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗꯅ ꯒꯤꯇꯥꯅ ꯕꯨꯡꯉꯣ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤ? ꯔꯣꯍꯤꯠꯅ ꯏꯃꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗ ꯍꯜꯂꯁꯦ꯫ ꯒꯤꯇꯥꯅ ꯍꯣꯏ ꯍꯣꯏ ꯄꯥꯕꯨꯡꯅꯁꯨ ꯗꯣꯛꯇꯔꯗ ꯍꯥꯏꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯔꯇꯟꯅ ꯍꯥꯏꯅꯔꯦ ꯗꯣꯛꯇꯔꯅꯁꯨ ꯃꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯗꯤꯁꯆꯥꯔꯖ ꯇꯧꯅꯕ ꯌꯥꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯁꯤ ꯗꯣꯛꯇꯔꯁꯨ ꯂꯥꯛꯑꯅꯤ꯫ ꯒꯤꯇꯥꯅ ꯐꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇ ꯅꯆꯥꯅꯨꯄꯥꯒꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯅꯔꯝꯃꯤꯅꯤ꯫ ꯔꯇꯟꯅ ꯏꯆꯥꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯔꯣꯍꯤꯠꯅ ꯍꯣꯏ ꯕꯕꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯁꯦ ꯑꯩ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ꯫ ꯔꯇꯟꯅ ꯍꯜꯂꯗꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯣꯛꯇꯔꯁꯨ ꯂꯥꯛꯑꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯣꯡꯖꯤꯜꯗꯒꯤ ꯇꯞꯅ ꯁꯣꯅꯤꯌꯥꯒ ꯖꯤꯅꯥꯒꯁꯨ ꯆꯪꯉꯛꯏ꯫ ꯒꯤꯇꯥꯅ ꯏꯕꯦꯝꯃ ꯀꯅꯥ? ꯒꯤꯇꯥꯒꯤ ꯋꯥꯍꯩꯗꯨꯗ ꯔꯣꯍꯤꯠ ꯊꯣꯡꯖꯤꯜꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯔꯣꯍꯤꯠꯅ ꯁꯣꯅꯤꯌꯥ ꯖꯤꯅꯥ ꯌꯥꯝ ꯊꯥꯖꯗꯅ ꯆꯪꯉꯣ ꯂꯥꯛꯑꯣ ꯃꯃꯥ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯤ꯫ ꯒꯤꯇꯥꯅ ꯍꯩꯃꯥ ꯏꯃꯥꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ ꯂꯥꯛꯑꯣ ꯁꯥꯎꯅꯨꯀꯣ ꯏꯃꯥꯗꯤ ꯈꯪꯗꯗꯅ ꯀꯅꯥꯅꯣ ꯍꯪꯉꯨꯔꯦ꯫ ꯖꯤꯅꯥꯅ ꯏꯃꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯪꯗꯕꯕꯨ ꯍꯧꯖꯤꯛꯇꯤ ꯈꯪꯉꯁꯤꯗꯤ꯫ ꯒꯤꯇꯥꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯣ ꯏꯆꯥ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯁꯣꯅꯤꯌꯥꯗꯤ ꯏꯀꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯖꯤꯅꯥꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩꯒꯤꯅ ꯖꯤꯅꯥ ꯏꯃꯥꯟꯅꯕꯤ ꯑꯁꯤꯅ ꯁꯣꯅꯤꯌꯥ ꯀꯧꯏ꯫ ꯒꯤꯇꯥꯅ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯅꯦ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯀꯩ ꯆꯥꯅꯤ ꯏꯃꯥ ꯀꯣꯐꯤ ꯂꯧꯕꯤꯔꯨꯒꯦꯀꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯨ꯫ ꯖꯤꯅꯥꯅ ꯌꯥꯔꯅꯤ ꯏꯃꯥ ꯂꯧꯕꯤꯔꯨꯔꯅꯨ꯫ ꯒꯤꯇꯥꯅ ꯌꯥꯗꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ꯫ ꯔꯇꯟꯅ ꯏꯆꯥꯁꯥ ꯏꯄꯥꯁꯨ ꯗꯣꯛꯇꯔꯗ ꯗꯤꯁꯆꯥꯔꯖ ꯇꯧꯕꯒꯤ ꯀꯩ ꯈꯔ ꯍꯪꯉꯨꯈꯤꯒꯦꯀꯣ ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ꯫ ꯖꯤꯅꯥꯅ ꯍꯣꯏ ꯄꯥꯕꯨꯡ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯋꯥꯗꯤ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯖꯤꯅꯥꯅ ꯔꯣꯍꯤꯠ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯔꯣꯍꯤꯠꯅ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯖꯤꯅꯥꯅ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯝꯃꯅꯤꯅ꯫ ꯔꯣꯍꯤꯠꯅ ꯀꯩꯁꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯗꯤ ꯅꯠꯇꯦ꯫ ꯖꯤꯅꯥꯅ ꯍꯣꯏ ꯐꯔꯦ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯑꯩꯒꯤ ꯏꯇꯥꯁꯦ ꯂꯨꯍꯣꯡꯕꯤꯔꯒꯦ꯫ ꯔꯣꯍꯤꯠ ꯊꯃꯣꯏꯗ ꯑꯋꯥꯕ ꯂꯣꯠꯁꯤꯟꯗꯨꯅ ꯄꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯇꯟꯖꯥ ꯆꯥꯅ ꯖꯤꯅꯥꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯖꯤꯅꯥꯅ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯑꯩ ꯇꯥꯃꯣꯒꯤ ꯀꯣꯜ ꯂꯥꯛꯑꯦ ꯑꯝꯇ ꯄꯥꯏꯈꯠꯀꯦ꯫ ꯖꯤꯅꯥ ꯊꯣꯛꯈꯤꯕꯒ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯌꯥꯝ ꯏꯪꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯁꯣꯅꯤꯌꯥꯅ ꯔꯣꯍꯤꯠ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯔꯣꯍꯤꯠ ꯄꯥꯈꯣꯡ ꯄꯤꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯣꯅꯤꯌꯥꯅ ꯑꯩ ꯅꯨꯃꯤꯠꯇꯣ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯠꯄꯅꯦ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯕꯣ? ꯔꯣꯍꯤꯠꯅ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ ꯑꯩꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯑꯗꯨꯅꯦ ꯏꯁꯣꯔꯅ ꯏꯐꯝꯗ ꯄꯤꯕꯤꯔꯤꯕ꯫ ꯁꯣꯅꯤꯌꯥꯅ ꯔꯣꯍꯤꯠ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ꯫ ꯔꯣꯍꯤꯠꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯦ ꯃꯤꯑꯣꯏꯕꯅ ꯇꯥꯕꯗ ꯇꯨ ꯆꯨꯡꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯗꯨꯅꯦ꯫ ꯁꯣꯅꯤꯌꯥꯅ ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ? ꯔꯣꯍꯤꯠ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ
ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯍꯦꯛꯇꯗ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯔꯣꯍꯤꯠꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯒꯁꯨ ꯃꯔꯤ ꯊꯝꯕ ꯅꯛꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯁꯣꯅꯤꯌꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯁꯣꯅꯤꯌꯥꯅ ꯔꯣꯍꯤꯠ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯀꯔꯤꯅꯣ? ꯔꯣꯍꯤꯠꯅ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ, ꯅꯪ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯁꯣꯅꯤꯌꯥ꯫ ꯔꯣꯍꯤꯠ ꯃꯤꯠꯀꯤ ꯄꯤꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯔꯣꯍꯤꯠꯀꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯥꯖꯗꯅ ꯊꯣꯛꯂꯛꯄ ꯑꯉꯛꯄ ꯋꯥꯍꯩ ꯑꯗꯨꯅ ꯁꯣꯅꯤꯌꯥ ꯔꯣꯍꯤꯠꯄꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯣꯅꯤꯌꯥꯁꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯀꯞꯂꯤ꯫ ꯁꯣꯅꯤꯌꯥꯅ ꯔꯣꯍꯤꯠ ꯅꯪꯃꯛꯅꯁꯨ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯉꯝꯂꯕꯀꯣ? ꯑꯩꯅ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯁꯤꯐꯥꯎ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯔꯣꯍꯤꯠꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯅꯣ ꯄ꯭ꯂꯤꯖ, ꯅꯪ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ, ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯣ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯅꯨ꯫ ꯁꯣꯅꯤꯌꯥ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯊꯣꯛꯈꯤꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯔꯣꯍꯤꯠ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯐꯝꯗꯒꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯂꯥꯞꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯔꯣꯍꯤꯠ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯅꯪꯒꯤꯗ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯈꯪꯍꯧꯗꯅ ꯁꯣꯅꯤꯌꯥ ꯔꯣꯍꯤꯠꯀꯤ ꯃꯈꯣꯡ ꯄꯥꯏꯒꯦ ꯍꯥꯏꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯈꯣꯡ ꯃꯄꯥꯗ ꯈꯣꯡ ꯊꯦꯡꯅꯗꯕ ꯑꯃꯈꯛ ꯊꯦꯡꯅꯕ ꯑꯗꯨꯗ ꯀꯞꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯔꯣꯍꯤꯠ ꯈꯥꯝꯕ ꯉꯝꯗꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯁꯣꯅꯤꯌꯥ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯔꯣꯍꯤꯠꯀꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯁꯣꯅꯤꯌꯥ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯃꯈꯣꯜꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ, ꯃꯤꯠꯇꯒꯤ ꯄꯤꯗꯤ ꯑꯔꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯔꯣꯍꯤꯠꯅ ꯑꯩꯒꯤ ꯐꯤꯚꯝ ꯑꯁꯤ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯣ꯫ ꯁꯣꯅꯤꯌꯥ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯔꯣꯍꯤꯠꯀꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ꯫ ꯔꯣꯍꯤꯠ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯈꯨꯝꯃꯣ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯔꯣꯍꯤꯠꯅ ꯑꯩ ꯀꯔꯤ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ? ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯈꯥꯝꯕ ꯌꯥꯗꯅ ꯅꯨꯡꯁꯤꯔꯁꯨ ꯆꯤꯝꯕꯥꯜ ꯑꯁꯤꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯣꯅꯤꯌꯥ꯫ ꯁꯣꯅꯤꯌꯥꯅ ꯔꯣꯍꯤꯠ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯅꯣ? ꯍꯥꯏꯌꯣ, ꯉꯁꯤꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯌꯣ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯉꯁꯤꯁꯨ ꯏꯐꯝꯗ ꯃꯥꯡꯗꯨꯅ ꯂꯩꯔꯤ, ꯀꯅꯥꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯈꯛ ꯌꯥꯔꯣꯏꯌꯦ꯫ ꯔꯣꯍꯤꯠꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ ꯁꯣꯅꯤꯌꯥ, ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕ, ꯁꯣꯏꯅꯥꯏꯔꯕ, ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯃꯤꯁꯛꯅꯤ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯅꯨ꯫ ꯁꯣꯅꯤꯌꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯈꯛ ꯍꯣꯡꯕ ꯂꯩꯔꯔꯣꯏ, ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯗꯨꯅ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯔꯣꯍꯤꯠ꯫ ꯔꯣꯍꯤꯠꯅ ꯁꯣꯅꯤꯌꯥ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥꯁꯨ ꯆꯪꯉꯛꯏ꯫ ꯒꯤꯇꯥꯅ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ? ꯃꯃꯥ ꯆꯪꯉꯛꯄꯗꯨꯗ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯍꯟꯗꯣꯛꯅꯩ꯫ ꯁꯣꯅꯤꯌꯥꯅ ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯒꯤꯇꯥꯅ ꯀꯣꯐꯤꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯛꯈꯣꯁꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯀꯣꯐꯤ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯖꯤꯅꯥꯒ ꯁꯣꯅꯤꯌꯥꯒ ꯍꯧꯒꯠꯂꯛꯏ꯫ ꯖꯤꯅꯥꯅ ꯏꯃꯥ ꯅꯣꯡꯃ ꯌꯨꯝꯗ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯒꯤꯇꯥꯅ ꯍꯣꯏ ꯍꯣꯏ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯒ ꯖꯤꯅꯥꯒꯁꯨ ꯍꯟꯈ꯭ꯔꯦ꯫